Mga hinatsara helaklibi irom chanu Sarmilana Manipur aspa lahen sira natraga lahen loisra haibagi plebiscite tawbiyu haina demand tawkre. Thawbal khunau da nauna sagaliba 40 kb ki mega power substation chief minister na yengsin kre nongju tha mamang the ground work sing loisin na officials in the pautak pi kre. Amasung Neroka FC amadi Gangtok Himalaya FC na Panjal amamam sanudun second division I League match ta draw oikre. मैं मखुरुमजरे अदोमने येंबिरबसे इम्पैक्ट न्यूज़ ने आई ओक्रम सोमेंद्रोन हौजे पुंगजा से पावबगी मरोबे पाउसिंग मियाम द पिजरे अफसाग मायोक्ता सही तरा मंगा हेन सरा हेंदुर लाकलिबी इरोम चनु सरमिलाना मणिपुर अफपा लहन सिरा नत्रग लहन लोइसरा हाइबसी की प्लेबिसाइट तौबियु हैना डिमांड तौखरे सरमिला की वाफम सिंह असि उरिपोक चेराप कोर्ट कम्प्लेक्स लेबा चीफ जुडिशियल मजिस्ट्रेट इम्फाल वेस्ट पुथोकबदा फोंदोकिबने सरमिलाना हाइकिबदा माकी खोंजंग असि सही तरा मंगा हेनख्रे अदुबु मणिपुर गवर्नमेंट माकी खोंजंग असि हौजिक फावा खंगबीदना लेरे माकी खोंजंग असि मियोइब खुनाइगिने माक मसागी ओइब खोंजंग नते अमरोमदा लमदम असिदगी अमुब आइन ने हाइब आसपाबु लौथु हाइदुना संगसिलिब खोंजंग असिदा मालेमगी तोंगान तोंगान मफम सिंगदगी मियोइ क्याना सौगलगलिबा असिदा सरमिलाना अपेनबा मदे थागत फोंदोकी लोइनना मियोइब खुनाइगी मायोक्ता लैबा एक असे लमदम असिदा करिगिदमक थमलिबनो हाइना नौहौना वहंग तौरकली नॉर्थ पोल USA नचिंगबा तोंगान तोंगान मालेमगी मफम सिंगदगी मियोइ क्याना सरमिलागी खोंजंग असिबु सौगतपो ओइना सही असिगी हौरकपदा पोस्ट कार्ड लिसिंग निपान हेन थारखरे हारि मैम अमा पोस्ट कार्ड लेटर आई खोंजंगी सौगत फोंदोक थारे अइना अदम यामनदी कैनोसी पाउखुम हन्निंगबा याम हेक पेंजबा अदुमबा मियोइना हिंगबगी वाखंगबा मतौदुदा पेंजदना खुमनिंगबदु अइना मीडियागी खुथांगदा यामना पेंजै थागतजरी प्लेबिसाइट अमा आई तसेंगना पांगे येस और नो हाइबदु मियामना करी लौबिरिबा अदु डेमोक्रेसी चलिबा लेबा मियामगी नि हैना तौरिबसी खितंग हांगमनबरा हैना खनबा हिस्ट्री हैबसी लाना सेमबा यादे मखोय मपुंगनिंग होंगो हाइजनिंगी ngasi nungtil pung ama taba matamda irom chanu sarmila bu masa mathanda season na bahot nai haibagi maralda anisu witness hearing gi tamag cherap court complex ta leba CJM Imphal West ki court ta puthoki ngasi anisu ba hearing da sakal gi convener soba momon yaw na mioi ohum gi jaban lawna wari kibane adubu case asiga mari lena witness apun magi jaban January 13 da pulap lawna na bahaduna judge a noticery devina rai ta ki loina ngasi jaban lawkide सरमिला की केस असिग मरी लेना अपुन विटनेस तरा मंगा की जबान लौगदबने नाकलम रोमदा सकल की माइकैदगी स्टेट गवर्नमेंट की थवोंग असिदा पेनदबु फोंदोखि लोइनना सकल अमदे मणिपुर की मियामना सरमिला की दमक लेपखिगनि हाना सकल दा थमलकली मसु थोपा अमा ओइरकनबगी पोल अमा सिलक प्राइति सुक्सिन सिनते हाइबनिदा माना ngasi प्रियनदिसे अदुबु मसी सिनदे हाइदनसु हनबबदि सुलै लैरोय हाइबनिदा प्रजानसु हल्लोय मा मसानसु हल्लोय हाइबसि मा ngasi गे खैगी सरकारना खंबिगदबनि सिने खोइन हाइसि अदु मपि मा मपा मा ओइना ngasi मा गुमलबा सांगबा मतम असिदा महाना तौरिबा पोसक असे ngasi गे महाकी मसल अमसुंग मसा मना करिगुंबा संगलमेना खलगसु संगलमेना खनबा तारगसु ngasi अदु मखोइसु मदु महोइना अखोदा सानरिबा पोसे सानबा ngमोयबा National Highway Chamasum Ani dagi Thawbal Khunok Tab Lambi asi matam sang sembidana leiding da Megaport project ki gari sathoksin tawda hena soksin kre masi sembida ba tara gad gari sat thingani haiduna Thawbal wang matabam sum khunaugi nupi nupa kayam tholoktuna Chief Minister Okram Ibobida wakat kre Chief Minister miyam gi wakat tarab matungda lambi asi than gi manungda semjinba loisillaga hena fongdokre Thawdoka Sigasi Chief Minister Thawbal Khunauda hauji sagat pa horiba 40 kV ki Megaport substation gi fibam yengsin machatpada thokibane Manipur da hojik oiriba mai fibam mase hena fagaran bagidama government asina sangsilak liba khongthang sing gi saruk ama oina power minister gi form su puriba Manipur gi Chief Minister na nauna sagaliba Megaport substation asigi fibam yengsin kibane Chief Minister na Megaport project asigi ground work sing nongju tha loidringai da loisin na mari laina official sing da akan bu pautak su pi ki
Ngarang January gi tang amada akaknabu pawm fangbadagi 9 sector Assam Rifles ki nipumanga sub Assam Rifles na hangang police kal oina na koirengai area da joint operation ama chathabada UNLF ki surgeon haijab ama fare hari farab mi edu pangai post office ki manung chana laiba yumnam patlawdagi thoibi Elias Lexingba sahi kunmari apok rajene mangondagi maru ohum yauriba 9mm ki pistol ama afagat le amade hangang police station da khusinnak rehana IGR South ki chirol mana kangalakli Nakalamromda Manipur Police Department ki PRO na thadrok pasirel amagi matung ina hauki pasahi English ne taramanga gi December kuntrada Imphal East District Police Command na hangang local area da thibu hum ki thabak satab da KCP Mangal group ki miyoyam fare hari farab miyo edudi thawal ningom maning lekai gi mutum manglem sing sahi yankhai manga apok laikidraba ibotombi sing ne ma ki mathakta case ama hangang police station da thangat kre hari serola sinema ka taradun hauki pasahi English ne taramanga gi December kuntra mathoida Imphal East District Police Command na hatada leba public hospital mamangda gari huran bani haiba miyo ema fare hari farba miyo ani adudi Muhammad Ataur Rahman sai kun manga apok Nur Rahman amadi Muhammad Saruk Khan sai kulumdoi apok Muhammad Abotem ne makoi animak lilong Saubhok Mairel Khuldagi ne hari makoi ani degi registration number MN05A6735 oiba ut masugi Nissan Terrano ama su fagat pangam ki hari Pangai da leba Manipur Police Training College ki nipumapan super raising day numita Manipur ki DGP LM Kautena Training Center asigi pass out period tofam da VIP singi famfam oigada pavilion ama sangakre Assam Thorama Galoin and Pangtoki Banifumapan Suba raising day Thorama da Manipur Police ki Makok Tombu official singsu Sarukyaki Pavilion asi face ani thokna khaidok tuna Manipur Police Training College Pangai ki fun gi sentang makada sabani hari Matam kya gi mamangdagi semjin lerakpana maram oirga pavilion ase fibam soksi lakpadagi training college ase ki director oiriba IGP KS Chandramani gi na mamang sahi gi English ani taramanga dagi Manipur gi DGP da ayaba lawraba matung da tha ase gi manga gi manungda sab loisin ki bani hari ngasi gi thoram adu mari lena Manipur Police Training College Pangai gi director KS Chandramani na ha ki bada training ase da yan hanba oina ASI Cadet Sahum Humputara training P. Kibakalodan Sahi as Mars Tada pass out period Pangtok Nangnan Naba Pavilion as a Sabani Hari. Hana reportedly 40 years on. Koi sa damuda when matamda some improvised to Haba Instagram lemba. It is about to be crumpled. Ninghai Toraba. Digida Koi a post orga Koi Pangi Pandigi Togani Koi into pairs. Past pairs that 3 lakh 15,000 aduga second page na 3,46,000 gumba tawga koina sabani estimated police housing corporation sabani but it was consulted departmentally only material court khatin pfc labor di koina puthok jabani Tamenglong District Headquarters ki Medical Gate Mayada ngarang may sak padagi dukan taret may na tum na sakre hari thawdo kasi ngarang numdang pung toruk makairom taba adu aida yen yom pam dukan amadagi electric short circuit haurak pan thoan kiba oiram yai haina panari Fair Service tarahom doisiba Assam Rifles amasung miyam na pung mahena sang na hona dana may adu kan mangam ki thawdo ko da misimina yahodrabasu lupa lak kya marungi amanga ta thoan kre hari Manipur ki oina hiram khudimakta yana nabachatpagi hainabi ama lairibase thadoktuna leibak ki mayokta thabak tawrak pumisa khudimakta ahak paserak piba matam oire madutata aikhoi gi Manipur ase ing tap maraset pamsung saukhat palamdam oib ngamngani hana haingang assembly constituency ki MLA en Biren Fongdokre ngasi Manipur Press Club tapang thoki bakang leipa ki maira gi kuntrahom doi suba mapo kumon thoramda MLA Biren makha taraduna paumi singna investigative journalism da so khut thaba matam oire na fongdoki Thauramasida tongan journalist ki category the award sing khusina ki best male journalist print Shanghai Express ki sports journalist Mayang Lambam Roman best journalist male electronic ISTV ki staff reporter Noren Ningombam Best Female Journalist Print Sanalebak Pause ki E Vabina Best Appreciated IPR Personnel na PS Saitemala Best Hawker da thangna na sahi mangarak award fangduna lak liba Sirom Baba Biren sahi humputara taret yauna atai atop award kaya su khusinaki Yana satpadani Manipur loise yana satpagi madam da trevse ai lekku da stay na mada clear hogadamni Manipur da the state ke kene
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦꯕ ꯌꯥꯝꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃ ꯀꯩ ꯇꯧꯁꯦꯕ ꯀꯔꯝꯕ ꯂꯦꯖꯤꯁꯂꯦꯁꯟ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨꯁꯦ ꯋꯤ ꯍꯦꯞ ꯇꯨ ꯀ꯭ꯔꯁ ꯗꯦꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯦꯅꯤꯕꯣꯗꯤ ꯃꯗꯨ ꯇꯦꯔꯣꯔꯤꯁꯀꯤ ꯇꯥꯏꯞꯇ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨ ꯀ꯭ꯔꯁ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯀꯩꯅꯣꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏꯗꯕꯅꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯣꯏꯗꯕꯅꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥ ꯂꯨꯐ ꯑꯝꯀꯤꯜꯅ ꯗꯦꯜꯂꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏ ꯑꯃ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯑꯁꯨꯝꯅ ꯄꯜꯂꯛꯂꯤ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤ ꯊꯥꯡꯃꯩꯕꯟ ꯗꯤꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯤꯂꯥ ꯃꯄꯨꯔꯣꯏꯕ ꯁꯁꯤꯀꯥꯟꯇ ꯀꯪꯂꯥꯇꯣꯝꯕꯤ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯄ꯭ꯔꯤꯌꯥ ꯊꯥꯄꯥ ꯑꯦꯂꯤꯌꯁ ꯚꯥꯅꯨ ꯃꯄꯨꯔꯣꯏꯕ ꯁꯨꯔꯖꯤꯠ ꯊꯥꯄꯥ ꯑꯃꯗꯤ ꯅꯥꯏꯖꯦꯔꯤꯌꯟ ꯑꯍꯨꯝꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ Maoist movement and the role of state Satisgar experience haiba hiram asida nomagi oiba khana nainabagi thauram ama angasi Manipur Press Club ta pangthokre thauram asi Center for Manipur Studies Manipur University Columnist Forum Manipur amasung Imphal Times na khusam naraga pangthokibani thauram asida Hindu newspaper ki Kolkata bureau ki chief Subhojit Vaksina Satisgar the Maoist lalawu sing stathariba thawong asti ki matangda wangangki Tribal movements are going on for ages, and so Maoists are just a tiny dot on that. And there is a very good example how even before the Maoists came in the area, even before, in fact, there's a split in Communist Party. The split in Communist Party happened in 1964, and CPI-ML, which was formed in 1967, which is one part of it is overground, the other part is underground. The underground part is CPI Maoist. The overground part is still CPI-ML or CPI Maoist, Marxist-Leninist. Desamna sahi kudingi piduna lakpa singu macho khongnang thab award kumsi sahi gi oina government school gi oza ahum amadi private school gi oza ama apuna oza marida khusin nakre hana mahiroi lup asina thadro pachi role mana khangalakli government school gi oza ahum adudi Sawayam Higher Secondary School Thawbal gi lecturer Dr. Akoijam Priyo Kumar Singh Anand Singh Secondary Academy Nongmoibung lecturer Irom Usarani Devi amadi Verodan Maxwell Hindi Primary School Thangal Kaitel gi headmistress Khwairakpam Sunita Devi ni private school gina Tiny Tots Unique School Dwelalen gi arts graduate teacher Amom Memi ni hai All Manipur Students Guardian Association ki secretary organization as Sumati Devi na mamang sahida Zenims ki surgery department ki doctor lawbada verification committee na eligible oidi haiduna khatokhraba doctor ama thabak hapsil le haiduna Zenims ki mathak maral sirakli ngasi singjamai deleb organization asi ki office ta paumi singa unabada mamang sahida Zenims ki department kaya ki thabak lawbada surgery department ki post mari yauki post mari adu lawna notification thoklabasu doctor ahum khaktamak laure haiduna Zenims ki director Professor L Deven Singh na mamang sahi ki September tang 13 da order thoki lawkibu miyoi ahum adu ki manungda verification tawbada eligible oide haiduna khatokraba Rims ki junior house officer oiramba Dr. DP Khuyoduwo Richard pu khanjil lakibani hari Zenims ki atop department sing thabak lawbada asoiba kya ama lairingai talak asida asigumba ama amuk tawramba ase laibak thiba thawong ni hana Sumati na makha takhi Asigumlaba Zenims ki selection committee ase honorable chief minister masana siame loiba asigumba committee amana lana asigumba thaba hapa matamda aramba thawong kaya sa thaba haibise mioibagi punsi kangadoriba doctor surgery ki doctor khamma matamda urology ki doctor khanjaba khanjanba asigumba kaya asina akoi misi mina kaya tholoi haningai leite Zenims ki tongan ba department ki aranba thawong kaya da doctor appointment tawbasigi matangda CBI da akoi CBI da case ama file tawragani Bharatiya Janata Party BJP ki nomagi obi political convention ama Kaksing Khunau Bazar da pangthokre ngasi ki political convention aduda BJP Manipur Pradesh ki president TH Chauba Thongju Assembly constituency ki MLA Thongam Beswajit Thangmoiban Assembly constituency ki MLA Joy Kishan yauna BJP ki makok thongba members sina saruk yakhi amadi tongan mot sing phongdok nakhi Mamang sahi ki December thagi tang mapanda lilong da chai tarahum doi khakta ngair binupi masa mu ikai khumna ba mangan biki bada chena banupa aduga nupi masa aduga luhong le haduna nupa aduga imung manung imioi singna sasin na ba nikah nama sakhang se puthok tuna lana lamjing nana hotna re hari
ngasi hatada leba pangal students organization gi office ta paumi singa unaba mad anjuman islai muasra gi Lilong ki General Secretary Muhammad Habibullah na ikai khumnaba manghan gi thaudok adu ki case hauzi court sathari bane case sathari ngai talakta thaudok adu da sena nupa adu gi imung manung gi miyoi singna nupi masa aduga nupa masa aduga nika tawkhre ba Jamiatul Ulma Manipur na piba sakhang se ama courta pisalaki hari sakhang se aduda nupi masa amadi nupa masa adugi apok so yaude Jamiatul Ulma Manipur na so asiguba sakhang se piriba asigi matangda sengdorakadabne na Habibullah na makata ki Pigi mapagi ayaba amadi nupi masagi ayaba yaudna hairiba pol asin nika sonkhre hairiba thoiba thodongna tang mapandani December gi aduga mohoina puraiba che sida iraiba tarik sina December gi tarik kunga mangada isu tawba che ma puthoga court submit tawre hairiba Jamiatul Ulama na isu tawba asigum laba nikana ma asida nupi masana amadi nupi gi mapan ayaba pikhiba leite Islamic law da singnaba aduma masu tawrakliba mohoi singase law gi ain gi oiba chapchaba pibam dokpa dandi do re pistugi mathakta amadi mahak ki matiang pangliba singudi mathakta phangan biyo ngase ayuk nupi khunai lamjing luf morena more ward number 7 haino makhong maitai lekai de leben nupi khunai sakhot lamjing luf more gi library hall da poire laimarol apun maira paibi Manipur gi general secretary RK Landhoni debina laiki dabada awab phongdok po ina minute ani tumina laiki loinana mahak hinglingai matam toram thabak thoram kayabu ningsing khiari Caesar Pediatrics and Neonatology Department na siflaga khusam naraga ngarang langol da lebisi the hospital da lemna influenza vaccine kapagi camp ma pangthokraba matung ngasi su thawbal da lebisi the clinic ta vaccine ase angang singda lemna kapkhre Dr. Yaikhom Taurem, a consultant child specialist and neonatologist ase the hospital gi team gi mi makada ngarang badinga se punna angang sani marifutara da vaccine ase lemna kapkhibani Additional DGP oina leramba LM Kaute IPS na sayi sig January amadagi Manipur gi DGP oina thau purakpada Thadaw Students Association General Headquarters in Thadorok Cherol amada nungaiba phongdorakli Lieutenant LM Kaute bu DGP oina khanbagi ware basi lawrakpagi damak Chief Minister Okram Iwobina Lusingli State Government member su thagat phongdorakli Mayai kaban nisa sizinaba cycle huran ba ma ngarang numidang pung mapan makairum tab adawaida Imphal West Police ki action plan duty kangbu amana fa bangam kre Pauna International Market machinagi fa ki bumi adude city police ta khusin na kre police na fa pangam kro mi adugi maming na sungkham Somorendro chahi nifu apopu kula chandra kwakatel thaunaw jam le kai degin hari police na wang pang tawbada cycle adu kwakatel moirang purel le Roshan ko amagi masanu pa gin hari Roshan na sungkham Somorendro bu drug thadok na bahaiduna treatment piri bani hari Sak thong bada sisinaba gas ta piraba DVT a direct benefit transfer scheme asigumna lak April ki tang amadagi kerosene dasu sanaba hauragan hari paw gi likhuna magi matung ina scheme asi state nipan gi district kuntarukta sanagani hari state sing adudi Chhattisgarh Haryana Himachal Pradesh Jharkhand Madhya Pradesh Maharashtra Punjab amasung Rajasthan ni harib scheme asi makhada miyamna market rate kerosene laigani aduga masigi subsidy na bank account singda sangani hari bank account singda sangador besenpa mase hojik oriba public distribution system gi mamaldagi kerosene gi market rate khaidolka lemabu senpa madu oigani hari state amadi union territory singda kerosene gi DBT ase sanabu hobo matamda ahanmut sahi anida sada humputara manga subsidy saving da incentive oina pigadori ahum suba sahida sada yankai mari suba sahida sada kunmanga oigani National Sample Survey ki report amagi matung ina English ngani taramatoi taranithoi da kerosene sizinabagi chang asi kiloliter lakh humputaramatoi dasmik ahumne kerosene sizinabagi chang hantarak lawaso English ngani taramanga tarataru ki oina subsidize PDS kerosene kiloliter lakh mari futaruk dasmik mari manga kaithakre masina India da leiba yumthong khudingmakki demand gi changdagi helabani hari
Hauzik ngasi nomagi sanabagi pauda Neroka FC amadi Gangtok Himalaya FC second division I League match ta draw satkre Neroka FC na yumbu oiduna Kumalampak main stadium da ngasi sanaki match adu the Neroka FC amadi Gangtok Himalaya FC na panjil amamam chanaduna draw satkibane match adu the Gangtok Himalaya FC gi tempa landutna pirakpa pass amada raratun na heading tawduna goal onthoki first half phawbudi Neroka na fana attack tawkrabasu goal amata handokpa ngamkide adu Neroka gi striker CS Kishan na match asigi minute 34 chalakpa matam panjil handokpa ngamduna match asi draw oikibani tournament asigi hauzik fawda Mohammedan na point 13 fangduna league table gi makok lairi loina Neroka FC na point 12 fangduna anisu position lairi lag January gi mapanda Neroka FC ga Fateh Hyderabad FC ga lamba taunargani Kuntra Mathoi Suba N Hazari madi Dr. N Tombi State Polo Tournament king as Imphal gi mapal kangjai bungda sanaki match sing the Eastern Students Club B Nongmaibung Manipuri Sports Club B amadi singkai hunu Polo Club A Kongpal ahum mai pakre tournament sing ngasi an sanaki match ta Eastern Students Club B Nongmaibung na singkai hunu Polo Club B Kongpal panjan taramathoi amada maiti pi ki bga loinana anisu match tana Manipur Police Sports Club B na Imphal Riding Polo Club Lamphel Park panjil tara anida maiti pi bangam ki bane tournament asig ahum su match tana singkai hunu Polo Club A Kongpal na nongchupana Polo Club Langjingbu panjil tara taruk sinoda yamna lakchana maiti pi ki Manipur Horse Riding and Polo Association gi miyang makhada chatharak gi tournament sig makhata match ani hayeng sanaragani Pasoi makha yai falum na sinduna ngasi Pasoi part 2 da leba pamyal gi sanabungda Pasoi grassroots football development program ama pangthok wa hokre development program asida sahi taram di sahi tara humdoi gi makha da leba nupa masa sanaroi humpu na saruk yari social worker sungkham bijoy amadi CNN mobile pauna bazar gi proprietor Nisikant chongtham anina sanaroi sing aduda uniform sing khusinaki sahi amasumna sathagada grassroots football development program asibu AFC B license holder KS Ratan takpi tambi buga loina W Romena manager gi tawdang lauri ngasi hawdoki ba football tour development program asigi hawdok pada football masana asibu nungsi jab state asigi masak nair ba mi kya su saruk yaki Tarahumdoi Suba Senior National Women's Football gi final league round match amada Manipur na Goa bu panjal manga sinoda maiti ba pikre ngasi Madhya Pradesh gi Jabalpur da sanak match adu da Manipur gi nupi sanaroi TH Umabati E Bindyarani NG Bala Dangmai Grace amadi o bembem na panjal amam sansindu da match ase mai paki bani hari tha asigi tarukta Manipur Uttar Pradesh ka lamba taunaragani hana All Manipur Football Association gi secretary na thatrok pa chero lamada khangalakli Sagolban Sayang the level Sababan Club Community Hall da Anisuba State Level Anand Memorial Bodybuilding Championship 2016 ngasi pangthokre Masamo Fabagi Sangdam Nabase Manipur Armature Bodybuilding Association gi miyang makhada Anand Memorial Gym na sinduna pangthokibane Sangdam Nabasida Manipur gi tongan mafam sing the level gym singi sanaroi kyan saruk yaki Matanga swada bulletin as tension jadring mangoina headlines amuna thamjari Afpa gi mayuk to sai tara manga hena sara hela gi birom chanu Sarmilana Manipur arspa lehen sira natraga lahel loisira haibagi plebiscite tawbi waina demand tawkre Thobal Kunau the Nona Sagal 40 kb gi mega power substation chief minister na yengsin kre nongju tha mamang the ground working loisin and officials in the pautak pi kre amasung Neroka FC amadi Gangtok Himalaya FC panjal amamam chanaduna second division I League match ta draw oikre